ꯌꯥꯝ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯒꯤ ꯁꯅꯤ ꯗꯦꯕꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁꯤꯗꯦ ꯁꯥꯊꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯁꯅꯤꯅ ꯐꯝꯕꯗꯣ ꯑꯗꯨꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯅꯠꯇ꯭ꯔꯒꯁꯨ ꯁꯅꯤꯒꯤ ꯑꯩꯈꯣꯏꯒꯤ ꯗꯁꯥ ꯃꯄꯨꯡ ꯑꯣꯏꯕ ꯀꯥꯡꯕꯨꯒꯤꯁꯨ ꯌꯥꯏꯀꯣ. ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯠ ꯀꯠꯂꯣꯏꯗꯣ ꯑꯩ ꯃꯌꯥꯝꯗ ꯀꯔꯤ ꯀꯔꯤ ꯀꯠꯀꯗꯒꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯁꯣꯟꯖꯒꯗꯒꯦ ꯑꯗꯣ ꯑꯉꯝꯕꯈꯩꯅ ꯁꯣꯜꯂꯁꯨ ꯌꯥꯏ ꯁꯣꯟꯗ꯭ꯔꯁꯨ ꯌꯥꯏ ꯇꯧꯕꯇꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕꯅ ꯍꯦꯟꯅ ꯐꯩ ꯑꯗꯨ ꯎꯠꯆꯒꯦꯗꯅ ꯅꯤ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯁꯤ. ꯑꯗꯨꯅ ꯁꯅꯤꯒꯤꯁꯦ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯑꯗꯨꯒ ꯑꯇꯩꯃꯛ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯄꯣꯠꯁꯤꯡꯁꯤꯗꯤ ꯍꯩꯔꯨꯛ ꯄꯥꯟꯕꯁꯤ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ, ꯑꯗꯒꯤ ꯂꯩꯁꯤꯗꯤ ꯌꯥꯎꯔꯁꯨ ꯌꯥꯏ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯀꯣ, ꯑꯄꯔꯥꯖꯤꯇꯒꯨꯝꯕ ꯐꯪꯉꯁꯨ ꯌꯥꯏ. ꯑꯗ ꯃꯩꯒꯤ ꯘꯤꯒꯤ ꯊꯥꯎꯃꯩ ꯅꯠꯇ꯭ꯔꯒ ꯑꯆꯥꯊꯥꯎꯒꯤ ꯁꯤꯃꯗꯤ ꯇꯧꯕꯤꯔꯣ. ꯑꯗꯩ ꯊꯥꯎ ꯑꯍꯤꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯩꯒꯤꯁꯤꯅꯀꯣ ꯊꯣꯏꯗꯤꯡ ꯊꯥꯎꯒꯤ. ꯑꯗ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯁꯣꯟꯒꯗꯕꯅꯆꯤꯡꯕ ꯃꯟꯇ꯭ꯔꯅꯆꯤꯡꯕ ꯃꯌꯥꯝ ꯈꯔ ꯂꯩ. ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯁꯤꯡꯁꯤ ꯃꯌꯥꯝꯅ ꯂꯣꯏꯅꯃꯛꯅ ꯇꯉꯥꯏ ꯐꯗꯅ ꯃꯃꯤꯡ ꯁꯅꯤ ꯗꯦꯕꯒꯤ ꯃꯃꯤꯡꯁꯦ ꯃꯁꯤꯗꯤ ꯁꯣꯟꯕꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯥꯏꯗꯨ ꯑꯣꯏ. ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯙꯨꯞꯀ ꯊꯥꯎꯃꯩꯒꯁꯦ ꯍꯥꯟꯅ ꯆꯨꯀꯠꯂꯁꯤ. ꯑꯗꯨꯒ ꯑꯩ ꯃꯑꯣꯡꯅꯆꯤꯡꯕꯁꯤꯡꯗꯨ ꯈꯔ ꯑꯃ ꯍꯥꯏꯖꯔꯛꯀꯦ. ꯃꯩꯁꯤ ꯆꯨꯈꯠꯄꯤꯔꯣ. ꯑꯩꯈꯣꯏꯒꯤ ꯗꯤꯌꯥꯁꯤꯡ ꯌꯥꯝꯅ ꯁꯅꯤ ꯗꯦꯕꯒꯤ ꯑꯩꯈꯣꯏ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁꯤꯔꯦ ꯁꯥꯇꯤ ꯁꯅꯤꯅ ꯀꯣꯛꯇ ꯐꯝꯕ, ꯑꯗꯒꯤ ꯙꯌꯥ ꯔꯁꯥ ꯗꯁꯥ ꯍꯥꯏꯕꯅꯆꯤꯡꯕ ꯂꯩꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦꯀꯣ. ꯑꯗꯣ ꯑꯩꯈꯣই ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯁꯅꯤꯒꯤ ꯃꯥꯒꯤ ꯙ꯭ꯌꯥꯟ ꯇꯧꯕꯒꯤ ꯃꯟꯇ꯭ꯔ ꯂꯩ. ꯑꯩꯒꯤꯗꯃꯛꯇꯗꯤ ꯁꯨꯝ ꯙ꯭ꯌꯥꯟꯁꯤ ꯍꯥꯞꯆꯒꯦ. ꯑꯗꯣ ꯑꯩ ꯍꯥꯏꯕ ꯉꯝꯃꯒꯅ ꯍꯥꯏꯕꯤꯔꯣ, ꯉꯝꯗꯕꯅ ꯇꯣꯛꯄꯤꯔꯣ. ꯑꯗꯣ ꯁꯣꯏꯗꯅ ꯍꯥꯏꯒꯗꯕꯁꯨ ꯂꯩꯅꯤ. ꯁꯣꯏꯗꯅ ꯍꯥꯏꯒꯗꯕꯗꯨꯅ ꯑꯩ ꯈꯔ ꯇꯞꯅ ꯍꯥꯏꯖꯔꯛꯀꯦ. ꯏꯍꯥꯟ ꯍꯥꯟꯕꯗ ꯁꯅꯤ ꯗꯦꯕꯒꯤ ꯃꯈꯣꯡꯁꯤꯗ ꯁꯅꯥ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯤꯗ ꯂꯩꯔꯦ. ꯁꯅꯥ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯦ ꯃꯁꯤꯒꯤ ꯃꯈꯣꯡꯗ ꯁꯅꯤ ꯗꯦꯕꯅ ꯂꯦꯡꯉꯛꯄꯁꯤ ꯀꯌꯥꯝ ꯂꯩꯒ ꯁꯅꯥ ꯈꯣꯡꯅꯥꯡꯒ ꯑꯅꯤꯁꯤꯒꯤ ꯃꯈꯣꯡꯗ ꯅꯠꯇ꯭ꯔꯗꯤ ꯁꯅꯤ ꯗꯦꯕꯁꯤ ꯂꯥꯛꯄ ꯁꯨꯡꯉꯝ ꯉꯝꯗꯦ ꯍꯥꯏ. ꯑꯗꯨꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯈꯣꯡꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯊꯥꯗꯣꯔꯤꯁꯦ. ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯁꯅꯤ ꯗꯦꯕꯕꯨ ꯅꯤꯡꯖꯅꯤ. ꯀꯔꯝ ꯍꯥꯏꯅ ओम स सौराष्ट्र समुद्भव कृष्ण तनु भ्रीना अंजलिन प्रभु सयाया गर्भ समुद्भूतु रविसुतु मुखे विवेत त्रय खंज पासधरं कृष्ण निज तनु कृष्णांबरो दुर्मति गोत्रंच कश्यपस्य भगवन पुत्र थम गच्छतु इतना सनी देवसे मसी ध्यान तौजबनी. अदु ध्यान से तौब लोरगा अखोगी सनीगी अखोगी अवानासे सना खोंनांग पांबी मखोंदा अखोगी धूपनचिंबसिंगसे कचरगा अवाना कोएसे फतबा कोएसे कमाइन तौबनो हाइबदनी. सनीगी ममिंग तरा लई. सनीगी ममिंग तरासे मसी सना खोंनांग पांबी मखोंदा अइना ताजरगदी मसी कोए हाइबनी. अदु ngамमगदी अखोई असेंबदी खुदना सुमाइन तौरगा सोअगा थीबनदी ख्वाइदगीदी फैको. सुमाइना सनीगी ममिंग तरादुदी कइनो हाइबदा कोनस्ता पिंगलो बभ्रू कृष्णो रौद्रो अंतका जमा सौरी शनिचरा मंदा पिपलादेना हारिबा सनीगी ममिंग तरासिनी. अदा अखोइना ममिंग तरासी कोनस्ता पिंगलो बभ्रू कृष्णो रौद्रो अंतका जमा सौरी शनिचरा मंदा पिपलादेना संस्कृता यदानी शनि नमानी हारिबसिंगसे सनीगी ममिंग सिनी जपे असद शनि दौ सना खोंनांग पांबी मखोंदा ताजरगदी शनिचर पिरा कदा चित्न भविष्यति शनिना मागी अवाना सिंगदो पीदेदना हाइबनी. अदुगा लोइनना हारिबा शनि देवगी माई ममिंग तरासी सोनबा लोइर मतुंगदा अमुक शनि देवसी खोरमजगदबनी. ओम नीलांजन चय प्रेख्यं रविसूतं महाग्रह सयाया गर्भ संभुतं वंदे भक्त श्री शनिचरम हाइदना ए अमूबा लैगी कुचुगुंबा नुमिकी मचानुपा सयागी गर्भनुंदगी पोक्पिरक्पा शनि हाइना कौबा इबुंगो नंगी सोरोंदा ननाइना हन्ना हन्ना खोरमजै एदन सुमाइना थांजे नमित्ता अखोइना खोरमजरगदी अवाना शनिगी अवाना तारकदबा पुनमक्तगी कोई हाइबदनी. अदुना मयामना वीडियो असिदा हाइगिबा शनि देवगी ममिंग तरासे मसिदी सुक्सोई सोइदना सोनबी मयाम पुनमक्से शनिगी
ꯑꯋꯥ ꯑꯅꯥ ꯐꯠꯇꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯗꯣ ꯂꯣꯏꯅ ꯀꯣꯛꯄ ꯍꯥꯏꯗꯣ ꯑꯣꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯅ ꯍꯥꯏꯕꯅꯤ. ꯑꯩ ꯏꯁꯥꯁꯨ ꯁꯅꯤꯅ ꯆꯍꯤ 19 ꯆꯥꯕ ꯗꯁꯥꯗꯨꯅꯤ. ꯑꯗꯣ ꯍꯧꯖꯤꯛ ꯇꯪꯈꯥꯏ ꯆꯜꯂꯛꯑꯦ. ꯑꯗꯨꯅ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯊꯥꯡꯖꯒꯤ ꯃꯦꯔꯥꯃꯦꯁ ꯆꯥꯕꯁꯤ ꯆꯥꯏ. ꯃꯗꯨ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯁꯅꯤ ꯗꯦꯕꯒꯤ ꯙꯨꯞꯅꯆꯤꯡꯕ ꯀꯠꯆꯕꯁꯤꯅꯤ. ꯁꯤ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯒ ꯁꯤꯌꯥꯔ ꯇꯧꯕꯤꯔꯣ. ꯍꯥꯏꯗꯤ ꯃꯌꯥꯝ ꯈꯪꯗꯕꯁꯤꯡꯁꯨ ꯈꯪꯖꯍꯧꯅꯕ, ꯑꯗꯨꯒ ꯁꯅꯤꯒꯤ ꯐꯠꯇꯕ ꯄꯨꯝꯅꯃꯛꯇꯣ ꯀꯣꯛꯃꯤꯟꯅꯔꯁꯤꯅ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ. ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯁꯅꯤꯒꯤ ꯑꯋꯥ ꯑꯅꯥꯗꯒꯤ ꯄꯨꯝꯅꯃꯛ ꯀꯣꯛꯄ ꯑꯣꯏꯕꯤꯌꯨ.